ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇꯁꯨ ꯍꯥꯏꯗꯕ ꯂꯩꯇꯕꯗꯨꯕꯨ ꯀꯥꯏ ꯍꯥꯏꯗꯣꯏꯅꯣ ꯕꯤꯇꯔ ꯅꯪ ꯅꯨꯄꯤ ꯀꯣꯏꯗꯕ꯭ꯔꯣ ꯀꯣꯏ ꯑꯩ ꯈꯪꯉꯦꯀꯣ ꯁꯟꯗꯦ ꯁꯦꯟꯕꯗ ꯄꯨꯟꯅꯤꯡꯕꯁꯦ ꯅꯪꯒ ꯄꯤꯇꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯧꯕꯗꯤ ꯁꯨꯂꯥꯛ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯗꯤ ꯑꯗꯨꯝ ꯅꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯄꯨꯕꯒꯤ ꯑꯗꯨꯅ ꯅꯪꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯧꯕꯗꯨ ꯅꯪꯅ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒ ꯌꯥꯎꯈꯤꯔꯣꯏꯕꯀꯣ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯒꯦ ꯑꯁꯤ ꯋꯥꯔꯦꯕ ꯊꯥ ꯀꯌꯥ ꯉꯥꯏꯗꯣꯏꯕ ꯊꯥ ꯀꯌꯥ ꯂꯦꯞꯇꯣꯏꯕ ꯅꯪꯅ ꯂꯦꯞꯍꯜꯂꯁꯦ ꯑꯗꯨꯗꯤ ꯊꯥ ꯀꯌꯥꯅꯣ ꯍꯥꯏꯈ꯭ꯔꯣ ꯊꯥ ꯑꯃ ꯑꯗꯨ ꯃꯥꯏ ꯑꯦꯀꯥꯎꯟꯇꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯅꯪꯒꯤꯗꯨ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯂꯦꯞꯁꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯊꯥ ꯑꯃ ꯃꯌꯥꯝ ꯈꯪꯍꯧꯔꯦꯀꯣ ꯕꯣꯅꯦꯝ ꯊꯥ ꯑꯃꯃꯨꯛ ꯄꯣꯊꯥꯒꯦ ꯋꯥꯔꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗ ꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏ ꯊꯥ ꯑꯃꯃꯨꯛ ꯚꯤꯗꯤꯑꯣ ꯈꯔ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯩꯅꯦ ꯍꯥꯏꯌꯦ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯄꯨꯜꯂꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯄꯤꯇꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩꯀꯣ ꯑꯗꯨꯁꯨ ꯁꯦꯝ ꯅꯨꯃꯤꯠꯅꯤ ꯁꯪꯅꯗ꯭ꯔꯕꯅꯤꯅꯀꯣ ꯄꯤꯇꯔ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔ ꯃꯣꯏ ꯑꯉꯥꯡꯒꯤ ꯑꯦꯛꯁꯀꯔꯁꯟ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯕꯣꯅꯦꯝꯁꯨ ꯊꯕꯛ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯈꯔ ꯊꯕꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯖꯣꯕ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯇꯧꯔꯕ ꯃꯥꯜꯂꯦ ꯂꯝꯄꯥꯛꯇ ꯃꯤ ꯃꯁꯤꯡ ꯊꯤꯕꯒꯨꯝꯕ ꯑꯗꯨꯝ ꯊꯕꯛ ꯄꯥꯏꯈꯠꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯚ꯭ꯌꯨ ꯄꯣꯏꯟ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯒꯥꯔꯤ ꯊꯤꯕ ꯑꯗꯨꯒ ꯕꯣꯅꯦꯝ ꯐꯣꯇꯣ ꯅꯝꯁꯦ ꯍꯣꯏ ꯑꯗꯨꯈꯔ ꯅꯝꯕ ꯑꯗꯨ ꯅꯠꯇꯅ ꯃꯥꯏ ꯊꯕꯛꯁꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯁꯪꯗ꯭ꯔꯦ ꯍꯥꯏ ꯐꯣꯟ ꯇꯧꯕ ꯐꯥꯎ ꯀꯛꯊꯠꯂꯦ ꯏꯀꯥꯏꯖꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯔꯦ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯇꯣꯛꯊꯣꯛꯈ꯭ꯔꯁꯤ ꯑꯗꯣ ꯈ꯭ꯔꯤꯁꯃꯥꯁ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅ ꯕꯣꯅꯦꯝ ꯅꯪꯒꯤꯗꯤ ꯀꯩ ꯂꯩꯕꯤꯌꯣ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯀꯔꯤ ꯏꯁꯄꯦꯛ ꯑꯃꯨꯕ ꯏꯁꯄꯦꯛ ꯑꯃꯨꯕ ꯀꯣ ꯄꯤꯇꯔ ꯅꯪꯒꯤꯅ ꯑꯩꯒꯤꯗꯤ ꯑꯇꯥꯡꯕ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯁꯤꯔ ꯅꯪꯅ ꯌꯣꯡ ꯂꯩꯅꯤꯡꯕ꯭ꯔꯥ ꯌꯣꯡꯗꯤ ꯃꯥꯃꯂꯤꯗ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯂꯩꯅꯤꯡꯕ꯭ꯔꯥ ꯀꯔꯤ ꯂꯩꯌꯣ ꯍꯥꯏꯅꯣ ꯑꯩꯒꯤꯁꯦ ꯑꯇꯥꯡꯕ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯐꯨꯔꯤꯠ ꯈ꯭ꯋꯥꯏ ꯇꯥꯡꯕꯗꯣ 10,000 ꯄꯤꯕ ꯂꯦꯗꯔꯒꯤꯗꯣ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯍꯥꯟ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯟ ꯍꯥꯠꯈꯤꯕꯒꯤ ꯃꯎꯟꯗꯣ ꯂꯩꯕꯅꯦ ꯑꯗꯨ ꯂꯦꯗꯔ ꯈꯔ ꯇꯥꯡꯕꯗꯨ ꯕꯣꯅꯦꯝ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯦ ꯌꯥꯕ꯭ꯔꯥ ꯃꯥꯒꯤꯅꯦ ꯀꯣ ꯑꯗꯨ ꯇꯧꯈ꯭ꯔꯁꯤꯀꯣ ꯅꯪꯁꯨ ꯍꯥꯞꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯞꯅꯤꯡꯗ꯭ꯔꯦ ꯅꯨꯡ ꯂꯪꯕ ꯆꯪꯉꯔꯣꯏ ꯅꯥꯎꯔꯤ ꯀꯥꯞꯄ ꯆꯪꯉꯔꯣꯏ ꯀꯣꯛ ꯈꯣꯡꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯒꯟ ꯄ꯭ꯔꯨꯐ ꯑꯣꯏꯕꯁꯤ ꯌꯥꯔꯦ ꯑꯗꯨ ꯂꯩꯔꯅꯤ ꯑꯗꯨ ꯌꯥꯔꯦ ꯑꯩ ꯕꯣꯅꯦꯝ ꯑꯩꯁꯦ ꯏꯁꯩ ꯆꯠꯄꯁꯦ ꯒꯥꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯒꯥꯔꯤ ꯂꯩꯅꯕ ꯄꯩꯁꯥ ꯈꯤꯇꯪ ꯂꯧꯒꯦ ꯌꯥꯕ꯭ꯔꯣ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯑꯁꯦꯡꯕꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯚꯤꯡ ꯇꯧꯈꯤꯕ ꯕꯣꯛꯁꯇꯨꯗ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯈꯪꯗꯦ ꯀꯣꯛ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯦ ꯀꯅꯥꯅ ꯊꯝꯈꯤ ꯏꯃꯥꯅ ꯑꯗꯨꯗꯤ ꯏꯃꯥꯗ ꯍꯪꯉꯣ ꯅꯪꯒꯤ ꯁꯦꯚꯤꯡ ꯕꯣꯛꯁꯇ ꯄꯩꯁా ꯀꯥꯏꯔꯁꯦ ꯗꯗꯥꯗꯣ ꯒꯥꯔꯤ ꯂꯩꯗꯣꯔꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯡꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯣꯀꯣ ꯌꯥꯏꯀꯣ ꯌꯥꯏꯀꯣ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩ ꯇꯧꯔꯒ ꯁꯦꯚꯤꯡ ꯅꯝꯅ ꯇꯧꯍꯜꯂꯒ ꯑꯩꯅ ꯊꯝꯕꯤꯒꯦ ꯑꯩꯅ ꯊꯝꯃꯗꯤ ꯃꯥꯡꯒꯗ꯭ꯔꯥ ꯑꯗꯨ ꯃꯥꯡꯒꯗ꯭ꯔꯥ ꯃꯥꯡꯉꯣꯏꯗ꯭ꯔꯥ ꯏꯃꯥꯅ ꯑꯗꯨꯝꯅ ꯊꯝꯃꯦꯗ ꯊꯝꯕ꯭ꯔꯥ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯑꯗꯨꯗꯤ ꯌꯦꯡꯕ ꯂꯥꯛꯀꯦꯀꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦ ꯃꯣꯏ ꯏꯃꯥꯅ ꯊꯝꯃꯦꯌꯦ ꯀꯥꯏꯊꯣꯛꯄ꯭ꯔꯥ ꯀꯥꯏꯊꯣꯛꯇꯦꯀꯣ ꯊꯝꯃꯦ ꯍꯥꯏ ꯑꯗꯣ ꯁꯦꯚꯤꯡ ꯕꯣꯛꯁꯇꯣ ꯂꯩꯔ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯋꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯄꯥꯡꯉꯣ ꯍꯥꯏꯕꯗꯤ ꯋꯥꯏꯒꯦ ꯍꯥꯏꯕꯅꯤꯀꯣ ꯑꯃꯨꯛꯀ ꯁꯤꯡꯗꯣꯏꯅꯦ ꯑꯩꯅ ꯁꯦꯟꯗꯣꯏ ꯍꯨꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯀꯩ ꯇꯧꯒꯦꯅ ꯈꯜꯂꯤ ꯅꯪ ꯍꯟꯗꯛꯁꯦ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯀꯩ ꯒꯦꯝꯗ ꯌꯥꯎꯒꯦ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯌꯥꯎꯔꯁꯦ ꯅꯣꯏꯒꯤꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯦ ꯒꯦꯗꯔꯤꯡꯒꯨꯝꯕ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯒꯦ ꯀꯣ ꯕꯣꯅꯦꯝ ꯂꯥꯛꯇꯤ ꯂꯥꯛꯑꯣ ꯑꯗꯨ ꯀꯩ ꯇꯧꯗꯣꯏꯅꯣꯕ ꯅꯪ ꯀꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯅꯤꯡꯕ꯭ꯔꯕ ꯐꯨꯜ ꯂꯣꯏꯅ ꯌꯥꯎꯅꯤ ꯐꯨꯠꯕꯣꯜꯅꯗꯤ ꯌꯥꯎꯔꯣꯏ ꯑꯇꯩꯗꯤ ꯚꯣꯂꯤꯕꯣꯜꯗꯤ ꯌꯥꯎꯔꯣꯏ ꯒꯦꯝ ꯍꯥꯞꯄꯤꯁꯦ ꯐꯨꯠꯕꯣꯜꯒ ꯚꯣꯂꯤꯕꯣꯜ ꯈꯛꯇꯅꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤ ꯌꯥꯎꯗꯣꯏꯕ ꯑꯗꯨꯗꯤ ꯐꯨꯠꯕꯣꯜꯗꯤ ꯌꯥꯎꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯕꯣꯔꯥ ꯂꯝꯖꯦꯟꯗꯨ ꯌꯥꯎꯗꯣꯏꯔꯥ ꯅꯠꯇꯦ ꯁꯤ ꯀꯔꯤ ꯃꯤꯠ ꯈꯨꯝꯕ ꯆꯐꯨ ꯊꯨꯒꯥꯏꯕꯤꯗꯣ ꯑꯗꯨ ꯌꯥꯎꯗꯦꯗ ꯍꯟꯗꯛ ꯍꯥꯞꯇꯦꯕ ꯑꯩꯈꯣꯏꯗ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯗꯦꯕ ꯅꯪꯅ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯒꯦꯝ ꯑꯃ ꯃꯤ ꯂꯩꯔꯗꯤꯀꯣ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯐꯨꯗꯧꯕ ꯑꯗꯨꯁꯨ ꯒꯦꯝꯔꯥ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯗꯁꯨ ꯀꯣꯏꯔꯛꯑꯣꯀꯣ ꯕꯣꯅꯦꯝ
ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯁꯨ ꯀꯣꯏꯔꯣ ꯀꯣꯏꯁꯦ ꯑꯩꯒ ꯑꯩꯗꯤ ꯂꯥꯛꯑꯣꯏ ꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯧꯕꯩꯅꯤ ꯑꯗꯣ ꯑꯗꯨꯒ ꯅꯪ ꯂꯥꯛꯇꯕ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯍꯦꯛ nhan ko mamangi video dadi ay na nungdang da itanda solo namaga ay akoy ani ahum pundri se smart da bani bonim su sangda bani nungdang ja pa ya da bani phajena adum akoy phajena adum haibi ko adu nang nadi koko koinsam hoi ga peter hoi ga toina pundri se kari gino na mayam da kari oina haige kari haina adum hayo singna adum haidokro video ni na ko ngai kari haina haige bedu do koinsam do ꯃꯝꯕꯗꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯉꯥꯟꯕꯗꯗꯤ ꯆꯠꯀꯦ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒ ꯄꯨꯟꯗꯕꯁꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯩ ꯀꯩꯅꯣ ꯈꯔ ꯉꯥꯡꯕ ꯃꯥꯜꯂꯤꯗ ꯗꯗꯥ ꯀꯣꯟꯁꯝ ꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯜꯂꯤꯗ ꯑꯗꯨ ꯅꯠꯇꯦꯗ ꯑꯗꯨ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯗꯨ ꯃꯤꯅ ꯍꯪꯂꯛꯄ ꯌꯥꯎꯕ꯭ꯔꯕ ꯃꯣꯏꯅ ꯄꯨꯅꯤꯡꯗꯕꯩꯔꯥ ꯀꯥꯏꯅ ꯍꯪꯂꯛꯄ ꯌꯥꯎꯕ꯭ꯔꯕ ꯅꯪꯅ ꯀꯔꯤ ꯈꯨꯝꯕ꯭ꯔꯣ ꯃꯈꯣꯏꯅ ꯍꯪꯕꯁꯦ ꯀꯣꯛꯁꯦ ꯎꯔꯨꯔꯨ ꯆꯠꯂꯦꯕ ꯑꯗꯨ ꯆꯠꯇꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯐꯖꯅ ꯍꯥꯏꯔꯒꯦꯕꯀꯣ ꯕꯣꯅꯦꯝꯅ ꯈꯜꯂꯤꯕꯁꯨ ꯍꯣꯏ ꯆꯨꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯃꯅꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯥꯗ ꯑꯉꯥꯡꯈꯣꯏ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯔꯛ ꯃꯔꯛ ꯂꯥꯛꯏꯅꯤ ꯑꯗꯣ ꯏꯌꯥꯝꯕ ꯀꯣꯏꯝꯆꯪꯒꯤꯁꯨ ꯃꯥꯒꯤ ꯏꯁꯩꯒꯨꯝꯕ ꯃꯥꯒꯤꯁꯨ ꯊꯕꯛꯁꯨ ꯆꯠꯂꯤꯕꯅꯦꯕ ꯕꯣꯅꯦꯝ ꯑꯗꯨꯒꯤꯅꯤꯅꯦꯕ ꯅꯨꯡꯗꯥꯡꯗꯗꯤ ꯃꯥꯒꯤ ꯏꯁꯩꯁꯦ ꯅꯨꯡꯗꯥꯡꯗ ꯉꯥꯛꯇꯅꯦꯕ ꯃꯥꯅ ꯇꯥꯔꯤꯁꯦ ꯃꯐꯝ ꯑꯅꯤ ꯑꯍꯨꯝ ꯑꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯛꯇꯅꯦ ꯅꯪꯅ ꯃꯥꯅ ꯏꯟꯅꯒꯦ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯥꯅ ꯏꯁꯩ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤꯀꯣ ꯃꯝꯃꯗꯗꯤ ꯌꯥꯔꯣꯏ ꯃꯝꯃꯗꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯄꯨꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯅꯣꯡꯉꯥꯟꯕ ꯀꯥꯟꯗꯁꯨ ꯑꯩꯅꯁꯨ ꯀꯧꯏ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕ ꯀꯥꯟꯗꯁꯨ ꯐꯣꯟꯁꯨ ꯀꯛꯊꯠꯂꯦ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯈꯟꯒꯅꯨꯀꯣ ꯕꯣꯅꯦꯝ ꯈꯟꯕ ꯌꯥꯗꯦ ꯅꯍꯥꯟꯁꯨ ꯅꯪꯒꯤ ꯅꯝꯗꯣꯏꯅꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯑꯦ ꯃꯥꯗꯣ ꯂꯥꯛꯏꯀꯣ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯍꯜꯂꯝꯗꯥꯏꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯁꯥꯔꯥꯎ ꯃꯥꯡꯈꯤ ꯈꯨꯃꯝꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯈꯪꯗꯦꯗ ꯍꯣꯏ ꯌꯥꯔꯦꯗ ꯑꯗꯣ ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯌꯧꯔꯕꯅꯤ나 ꯍꯟꯗꯛ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯑꯩꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯔꯛꯀꯅꯤ ꯑꯩꯁꯨ ꯁꯝ ꯂꯨ ꯀꯣꯛꯊꯣꯛꯀꯅꯤ ꯑꯗꯨꯒ ꯁꯤ ꯄꯤꯁꯨꯝ ꯂꯧꯊꯣꯛꯀꯅꯤ ꯁꯤꯁꯨ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯁꯤꯁꯨ ꯅꯥꯇꯣꯟꯁꯨ ꯅꯥꯇꯣꯟꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯁꯝ ꯂꯧꯊꯣꯛꯀꯅꯤ ꯄꯤꯁꯨꯝ ꯂꯧꯊꯣꯛꯀꯅꯤ ꯑꯅꯣ ꯑꯃꯨꯕ ꯎꯞꯀꯅꯤ ꯑꯗꯨꯒ ꯃꯤꯠꯁꯨ ꯔꯨꯃꯥꯟ ꯑꯉꯥꯡꯕ ꯑꯃ ꯄꯨꯟꯒꯅꯤ ꯃꯤꯗꯤ ꯐꯖꯗꯧꯔꯦ ꯂꯝꯄꯥꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯤ ꯑꯗꯨꯒ ꯀꯣꯛꯇ ꯑꯆꯥꯊꯥꯎ ꯇꯩꯔꯒ ꯑꯗꯨꯒ ꯃꯩ ꯀꯥꯔꯗꯤ ꯑꯗꯨ ꯍꯟꯗꯛ ꯆꯞ ꯃꯥꯟꯅ ꯀꯛꯁꯦ ꯁꯝꯁꯦ ꯂꯨꯀꯣꯛꯇ꯭ꯔꯁꯨ ꯀꯣ ꯁꯤ ꯂꯧꯊꯣꯛꯁꯦꯕ ꯑꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯊꯝꯃꯒꯀꯣ ꯖꯒꯣꯏ ꯁꯥꯊꯁꯦ ꯑꯩ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯏꯁꯩꯗꯣ ꯅꯪ ꯇꯥꯔꯕꯣ ꯇꯥꯗ꯭ꯔꯤꯌꯦ ꯇꯥꯔꯨꯅꯨ ꯅꯪꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩꯒꯤꯗꯣ ꯃꯅꯤꯄꯨꯔ ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯇꯣ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟ ꯌꯧꯔꯦ ꯃꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯀꯩꯀꯩ ꯂꯩꯅꯕꯅꯦꯕ ꯑꯗꯨ ꯅꯪ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯅꯣꯏ ꯁꯥꯏꯒꯤ ꯀꯔꯤ ꯂꯩꯒꯦ ꯑꯩꯒꯤꯗꯤ ꯂꯩꯔꯨꯔꯅꯨ ꯌꯥꯔꯦ ꯅꯪ ꯅꯍꯥꯟ ꯑꯟꯗꯔꯋꯦꯌꯔ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯨꯔꯅꯨ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯅꯦ ꯏꯕꯥꯅꯤꯗ ꯂꯩꯕꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨ ꯅꯣꯏ ꯁꯥꯏꯗ ꯂꯩꯌꯣ ꯑꯗꯨ ꯂꯩꯕꯒꯤ ꯕ꯭ꯂꯣꯛꯁꯨ ꯅꯝꯁꯦ ꯑꯩꯈꯣꯏꯅꯤ ꯆꯠꯁꯦ ꯑꯩꯈꯣꯏ ꯆꯠꯄꯁꯨ ꯌꯥꯏ ꯆꯠꯁꯦ ꯅꯨꯃꯤꯠꯇ ꯂꯩꯌꯣꯕ ꯀꯔꯤ ꯄꯣꯠꯅꯣ ꯅꯪ ꯂꯩꯗꯣꯏꯁꯦ ꯀꯔꯤ ꯅꯪ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯅꯦ ꯂꯣꯟꯅ ꯑꯥꯗ ꯀꯔꯤ ꯄꯣꯠꯅꯣꯕ ꯅꯨꯄꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯨꯕꯀꯣ ꯅꯨꯄꯤꯗꯨꯕꯨꯗꯤ ꯍꯥꯏꯔꯨꯔꯅꯨ ꯌꯥꯔꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯂꯤꯞꯁꯇꯤꯛꯁꯦ ꯀꯔꯝꯕ ꯀꯂꯔ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯆꯨꯅꯣ ꯔꯦꯠ ꯌꯥꯝ ꯉꯥꯡꯗꯔꯤꯍꯦ ꯑꯗꯣ ꯂꯤꯞꯁꯇꯤꯛ ꯈꯛꯇꯔꯣ ꯑꯗꯣ ꯅꯨꯄꯤꯗꯤ ꯀꯩ ꯂꯝꯗꯣꯏꯅꯣ ꯂꯝꯗꯤ ꯈꯪꯕ ꯌꯥꯏꯅ ꯃꯤꯡ ꯈꯪꯗ꯭ꯔꯁꯨꯀꯣ ꯑꯦꯁꯄꯅꯥꯜꯒꯤꯗꯣ ꯑꯩꯅꯒꯤꯗꯣ ꯃꯥꯜꯂꯤꯗ ꯋꯥꯡꯕꯕꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥꯅꯦ ꯅꯪꯅ ꯋꯥꯡꯕ꯭ꯔꯥ ꯃꯥꯅ ꯋꯥꯡꯕ꯭ꯔꯥ ꯅꯪꯅ ꯋꯥꯡꯕ꯭ꯔꯥ ꯅꯪꯅ ꯋꯥꯡꯕ꯭ꯔꯥ ꯃꯥꯅ ꯋꯥꯡꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯉꯧꯕ꯭ꯔꯥ ꯅꯪꯅ ꯋꯥꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦ ꯍꯥꯏꯕꯅꯤꯅ ꯃꯥꯅ ꯉꯧꯕ꯭ꯔꯥ ꯅꯪꯅ ꯉꯧꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯠꯇꯦꯕ ꯅꯪ ꯃꯥꯒ ꯇꯥꯏꯕꯪꯗ ꯊꯦꯡꯅꯔꯕ꯭ꯔꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯣ ꯒꯥꯔꯗꯦꯟꯗꯁꯨ ꯄꯨꯔꯦ ꯅꯪ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪ ꯀꯣꯜ ꯇꯧꯁꯤꯜꯂꯗꯅ ꯕꯤꯖꯤ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ ꯅꯪꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯒꯤꯐ ꯂꯩꯔꯛꯇꯧꯔꯤꯅ ꯍꯥꯏꯈꯣꯕꯀꯣ ꯑꯗꯨꯒ
ꯀꯣꯜ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯕꯣꯅꯦꯝꯒꯤ ꯐꯣꯟꯁꯦ ꯔꯤꯁꯦꯠ ꯇꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯕ ꯃꯥꯜꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯪ ꯑꯩꯈꯣꯏ ꯉꯥꯡꯉꯣꯏꯒꯦꯕꯀꯣ ꯅꯪ ꯈ꯭ꯔꯤꯁꯃꯥꯁ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯪꯉꯣꯕꯀꯣ ꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯥꯏꯌꯣꯕꯀꯣ ꯅꯪ ꯒꯤꯐ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯌꯣꯕꯀꯣ ꯐꯣꯟꯕꯨ ꯑꯃꯨꯛ ꯄꯥꯏꯔꯛꯑꯣꯏꯗꯣꯏ ꯅꯪ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯅꯦ ꯀꯣꯛꯇ ꯈꯤꯇꯪ ꯀꯣꯛꯇ ꯅꯨꯄꯤꯗꯨꯕꯨꯗꯤ ꯊꯥꯏꯅꯒꯤ ꯅꯨꯄꯤꯗꯨꯅꯍꯦ ꯍꯣꯡꯕꯗꯤ ꯍꯣꯡꯉꯝꯅꯤ ꯄꯥꯏꯔꯛꯇ꯭ꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒ ꯇꯣꯏꯂꯦꯠꯇ ꯀꯣꯏꯅꯕ ꯂꯩꯕ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤꯁꯦ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯤꯁꯦ ꯐꯣꯟ ꯏꯄꯥꯏ ꯄꯥꯏꯗꯕꯁꯤꯅꯤꯅꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯑꯣꯏꯔꯝꯅꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯕꯦꯔꯥ ꯀꯥꯏꯍꯦ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ ꯀꯛꯊꯠꯂꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯃꯐꯧ ꯁꯥꯗ꯭ꯔꯦ ꯑꯍꯨꯝꯂꯛ ꯇꯧꯁꯦ ꯑꯁꯤꯗ ꯄꯥꯏꯗ꯭ꯔꯕ ꯑꯩ ꯂꯩꯋꯥ ꯑꯃ ꯄꯤꯒꯦ ꯅꯉꯣꯟꯗ ꯅꯪꯅ ꯂꯩꯒꯗꯕ ꯂꯤꯞꯁꯇꯤꯛꯇꯣ ꯑꯩ ꯇꯧꯒꯦ ꯑꯗꯨꯗ ꯍꯥꯞꯆꯤꯟꯁꯤ ꯃꯁꯤ ꯌꯥꯝ ꯀꯥꯔꯟ ꯇꯥꯗꯣꯔꯦ ꯑꯩ ꯇꯧꯒꯦ ꯄꯥꯏꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯍꯩ ꯄꯥꯏꯗ꯭ꯔꯦꯀꯣ 1 2 3 4 5 ꯄꯥꯏꯗ꯭ꯔꯦꯀꯣ ꯃꯥꯅ ꯂꯩꯒꯗꯕ ꯂꯤꯞꯁꯇꯤꯛꯇꯣ ꯃꯇꯣꯟꯗ ꯎꯆꯤ ꯎꯗꯥꯛ ꯇꯩꯈ꯭ꯔꯣ ꯍꯦꯛ ꯂꯦꯛꯄꯒ ꯃꯇꯥꯏ ꯁꯤꯖꯖꯅꯤ ꯎꯁꯤꯠꯇꯕ ꯑꯗꯨꯅ ꯂꯤꯞꯁꯇꯤꯛꯇ ꯎꯆꯤ ꯍꯤꯗꯥꯛ ꯇꯩꯈ꯭ꯔꯗꯤ ꯃꯥ ꯁꯤꯗ꯭ꯔꯒꯁꯨ ꯃꯥ ꯈꯣꯡ ꯍꯥꯝꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯅꯤ ꯑꯗꯨꯗꯩꯗꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯁꯨ ꯐꯣꯟꯗꯣ ꯄꯨꯔꯕꯅꯤꯅ ꯄꯥꯏꯔꯛꯑꯅꯤꯗꯅ ꯐꯣꯟ ꯌꯦꯡꯉꯒ ꯇꯣꯏꯂꯦꯠ ꯇꯧꯋꯤꯗꯅ ꯃꯣꯏꯗꯤ ꯑꯗꯨꯒ ꯄꯤꯗꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯂꯤꯞꯁꯇꯤꯛꯇ ꯑꯩꯗꯤ ꯎꯆꯤꯗ ꯍꯥꯞꯁꯦ ꯍꯥꯏꯔ ꯅꯪꯅ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯠꯇꯦ ꯐꯣꯟ ꯄꯥꯏꯔꯛꯇꯕꯩ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇꯁꯨ ꯍꯥꯏꯗꯕ ꯂꯩꯇꯕꯗꯨꯕꯨ ꯀꯥꯏ ꯍꯥꯏꯗꯣꯏꯅꯣ ꯄꯤꯇꯔ ꯅꯪ ꯅꯨꯄꯤ ꯀꯣꯏꯗꯕ꯭ꯔꯣ ꯀꯣꯏ ꯑꯩ ꯈꯪꯉꯦꯀꯣ ꯁꯟꯗꯦ ꯁꯦꯟꯕꯗ ꯁꯟꯕ ꯀꯣꯏꯕ꯭ꯔꯥ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯌꯣ ꯃꯃꯤꯡꯗꯨ ꯑꯗꯨ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯈꯪꯗꯦ ꯁꯟꯗꯦ ꯁꯦꯟꯕꯗ ꯃꯤꯡ ꯈꯪꯗ꯭ꯔꯗꯤ ꯑꯩ ꯃꯤꯡ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯆꯠꯄꯗꯤ ꯅꯨꯡꯇꯤ ꯃꯤ ꯊꯕꯛ ꯂꯩꯕꯩ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯪꯒꯦꯟ ꯁꯦꯝꯕ ꯆꯠꯄ ꯅꯍꯥꯟ ꯃꯤ ꯑꯜꯕꯝ ꯅꯝꯃꯨꯕꯒꯤ ꯃꯥꯒꯤ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯦ ꯍꯥꯟꯅ ꯑꯜꯕꯝ ꯅꯝꯃꯤꯟꯅꯕ ꯍꯦꯔꯣꯅꯤꯗꯣ ꯑꯗꯨ ꯈꯛꯇꯪꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯩꯗꯤ ꯑꯗꯨꯝ ꯄꯨꯜꯂꯅꯤ ꯈꯣꯠꯂꯅꯤ ꯉꯁꯤꯗꯤ ꯄꯨꯜꯂꯅꯤ ꯍꯌꯦꯡꯗꯤ ꯉꯁꯤꯗꯩ ꯍꯥꯏꯌೋ ꯉꯁꯤꯗꯒꯤ ꯒꯤ ꯄꯨꯜꯂꯅꯤ ꯑꯗꯨ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯔꯗꯤ ꯆꯠꯇꯕ ꯍꯣꯏꯅꯦ ꯆꯠꯇꯣꯏꯅꯤꯅꯦ ꯌꯥꯏꯅꯦ ꯒꯥꯔꯤꯁꯨ ꯂꯩꯔꯦꯅꯦ ꯑꯩ ꯒꯥꯔꯤꯁꯨ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯂꯩꯁꯥꯕꯤ ꯑꯗꯨꯗꯣ ꯍꯥꯏꯌꯣꯕ ꯅꯪ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯇꯞꯄꯜ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯇꯞꯄꯜ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯅꯠꯇꯩꯃꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯅꯠꯇꯦ ꯀꯟꯅ ꯉꯥꯡꯉꯣ ꯑꯥꯗ ꯉꯥꯡꯉꯣ ꯅꯪꯅꯀꯣ ꯃꯥꯅ ꯆꯠꯍꯜꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯅꯪꯅ ꯀꯣꯛ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗꯣ ꯑꯩꯅ ꯆꯠꯀꯗꯕꯗꯨ ꯅꯇꯩꯃꯅ ꯌꯥꯔꯣꯏꯕ ꯀꯣꯛ ꯁꯥꯟꯅꯕꯔꯣ ꯅꯪ ꯅꯇꯩꯃꯅ ꯍꯪꯕ ꯀꯥꯟꯗ ꯅꯪ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯇꯨ ꯈꯤꯡꯉꯦ ꯑꯩ ꯅꯨꯄꯤ ꯇꯞꯄꯜꯂ ꯂꯩꯔꯦ ꯐꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯍꯟꯗꯣꯛꯈ꯭ꯔꯒꯦ ꯌꯥꯔꯕꯣ ꯅꯪ ꯍꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨ ꯅꯪꯁꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯋꯥꯔꯧꯔꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗ ꯄꯤꯇꯔ ꯃꯥꯅꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯈꯔ ꯋꯥꯔꯧꯔꯤꯕ ꯋꯥꯔꯧꯗꯦ ꯋꯥꯔꯧꯗ ꯀꯔꯤ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔꯤꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯅꯪꯅ ꯄꯣꯊꯥꯈ꯭ꯔꯗꯤ ꯍꯌꯦꯡ ꯅꯪ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯌꯣꯡ ꯃꯥꯜꯂꯅꯤ ꯑꯗꯨꯅꯤ ꯅꯁꯥꯅ ꯈꯜꯂꯨ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔꯤꯁꯦ ꯅꯪ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯕꯩꯅꯦꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯕ꯭ꯂꯣꯛ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯩꯔꯕ ꯑꯩꯈꯣꯏꯒ ꯌꯥꯎꯈꯤꯔꯣꯏꯕꯀꯣ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯒꯦ ꯑꯁꯤ ꯋꯥꯔꯦꯕ ꯊꯥ ꯀꯌꯥ ꯉꯥꯏꯗꯣꯏꯕ ꯊꯥ ꯀꯌꯥ ꯂꯦꯞꯇꯣꯏꯕ ꯅꯪꯅ ꯂꯦꯞꯍꯜꯂꯁꯦ ꯑꯗꯨꯗꯤ ꯊꯥ ꯀꯌꯥꯅꯣ ꯍꯥꯏꯈ꯭ꯔꯣ ꯊꯥ ꯑꯃ ꯑꯗꯨ ꯃꯥꯏ ꯑꯦꯀꯥꯎꯟꯇꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯅꯪꯒꯤ ꯌꯨꯇꯨꯕꯇꯁꯨ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯂꯦꯞꯁꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯊꯥ ꯑꯃ ꯃꯌꯥꯝ ꯈꯪꯍꯧꯔꯦꯀꯣ ꯕꯣꯅꯦꯝ ꯊꯥ ꯑꯃꯃꯨꯛ ꯄꯣꯊꯥꯒꯦ ꯋꯥꯔꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗ ꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏ ꯊꯥ ꯑꯃꯃꯨꯛ ꯚꯤꯗꯤꯑꯣ ꯈꯔ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯩꯅꯦ ꯍꯥꯏꯌꯦ ꯋꯥꯔꯦ ꯍꯥꯏꯌꯦ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯌꯨꯝꯗꯁꯨ ꯊꯕꯛꯁꯨ ꯁꯨꯍꯟꯗꯦ ꯒꯥꯔꯤꯗꯁꯨ ꯀꯣꯏꯄꯨ ꯄꯨꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯆꯠꯂꯦ ꯃꯥꯅ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯤꯡꯉꯤꯅꯤ ꯑꯗꯣ ꯄꯣꯠ ꯑꯔꯨꯝꯕ ꯄꯨꯍꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯅꯪꯅ ꯋꯥꯔꯤꯁꯦ ꯆꯥꯔ ꯐꯝ ꯇꯧꯕꯩꯅꯦꯕ ꯑꯗꯨ ꯋꯥꯔꯒꯗꯤ ꯐꯔꯦ
matam khara lep ke hamne ko อืม yare ko mayam yanare ko adu mayam hai ko mayam ai matam khara lep ki ge video yaw khre ge phasan hai ko du เช่นให้ matam lep ki ge aduga ai yumda potha ki ge aduga amuk yaw rakke amuk so yawge tha kya gi matung da nu yaw du cha hayeng potha tharaga ko mathangda yawge par kha tharaga แต่ค่าที่เด็กแก่ดา hayeng potharaga hayeng yawrage ai ma mathangda yawrage ai ba exam do de kya da nu ba exam da loire ไม่ wa pao mai phao phao na dum ji da ba ไม่ยุคเปียชีถาด้วยนะแกน้องโตดี pajai na te microphone ni mathang da potharo ge mathang da yaw ge hai ba ko adu exam tharo thadri hai karam kan hai dok te no exam hai do ga pun ge hai ba ba nate exam tharaga hayeng loiraga ko hayeng tograga hangchit hangchit tograga ko mathangda yawrage ba karam ma si chum da ba pare adu de nang matam khara lep ke hamne ko video yaw ro ko yare adu akhoi ibani khaktar atopa so amta yaw roidra khangde adudi ataydi oh adudi nang ise akhoi ga puning da bai ne ba atopa da yaw ge sine ba nate นั่งกับปุ่นนิ่งไปซะกันนากันเนาะ puning basa nanga peter ga aduga akhoi na ka bodi sulak lakte aduga atopa da dum nammi kari gino mukuna pubagi adu nang na yabai na tro akhoi na ka bodu คน nang เขา na คน yabai ยั na น tro เด้อบ่ ha ha cái nó tới tới đó ai nàng mới coi sân xem mà ai coi được khá sầu nhỉ vậy xem nào cái gì maram đi hai đi sốc hai đi maram đi à tôi mà nung được khá sầu nhỉ เอาเรนพอเรนวิดีโอเลยแล้วกันแต่หังอ่ะ à tôi à coi cái pun masih tha ama muk lep pisah ni ko à tôi cái à tôi pada na dum yau ki sini ba ada à tôi semai tahu saya à coi da lep pagi mayam saya tu khangau re ko ai à coi cái lep ki ke tha ama muk lep ki ke hai à coi na ai na call tahu bazu kak thatli khang na dum à tôi mathang gi video da kana ga pula ke habdu dum yeng tar re à tôi da pula di warau na ro se ko à coi cái di pun se pul lep se hai à tôi pada yau ra di pare mayam da so à coi na dum cheng na dum hai jarang ge à tôi ga ซุนตัมพาน yau itu malah ฮัดปัด hat ba yau itu à coi cái di matam khra lep ki se aduga mathang da mu pula ke hai ado atopa ga di khra pun do male mai se ado pare so se dum lo sin se mathang gi blog ta mu thengna je ma akhoi da khra di chawning nge maram di hai de ado karam kanda sapong la ka dom no hai bu di khangre ko ado asi da gi smaina dum matam khra pun da bagi commitment lo he mana kapiro me pare adade saida dum lo silage mathangi blog ta mu ngaminar si ma khoi da khara di sawning nge maram di swai ai de mayam su khangoi ai ju khang de peter ju khang de mana di khangi oi phang go hai lo singi che video komo oi ngasi go na di saida lo silase next blog ta mu pulasi go mayam bye bye